kasagi SP na kariguba any community ani ge marta any community gi mi mana kariguba irang si sagana mo hone gadi madu kana karamba community no karino madu gi misam ni khai amata nai da bida ain ge ba chaptaba thabak lakhat kan haiba hak pamagi aujela makak myam da doki bane ji ga je khoi lakchari basida khoina kariguba makal matagi khoida adu ba tujumba hawba gi wakata mata pokte maramdi security yan matik chana pi bana maram warga khoida madu gi chinnaba mission pajamo ina khoida hawba ki tujumba mata hawda bida yamna thumoi lumna lakpa ngamni khoi kasar dadi natragana asam dadi masigi ba mobile facebook whatsapp na ching messing si khoi kasar police ka khun tim mamana khoi gi monitor tawi hai batare ayo makala mata gi khoi gi social media gi khutang dabu oiro ma dabu oiro propaganda remotion do ko yaba madu tawi ga no haiduna su khoi gi media gi thong da kasar gi sp na message speaker jiri bamda yam nuai taba communal class hai batare aduna maram warakanda ko mi ma legi daba adagi dum propaganda natraga kari ko khara na maram waraga ani ge marak ko khanna ba leiba dagi relief da haidok kana le ko mayam adagi hai ri group ani baksi ko kasada su ta banina oro ne lakhipo area da leiri group ani maksu dum leimina bagi leibina hai ba manipur ge chahi ama he na thokela ba iran si tangdu lita treba film sida ko kasada di natraga na asam di masigi ba impact amata mami amata tahanba yaroi haibagi wakhan duna mangna thamaga hojiksi security arrangement si yam tanna mong da locally hane thamjage maroi na khoina asagi sp ga iga lanai oina unajaba dasu mayam hai phagi rebel mani asam gi chief minister ya kan instruction lai madudi haibu impact si asam da phagi tahanba yaroi thamayam shanti oina lahenga da bani haibagi instruction lai bina maram waraga hojiksi kasar da jiri ga maroi na jiri ga hek imthang gariba kasar sida phagi jiri bara river sida phagi jiri mukti sida phagi hi gi kuthang da akoigi even kasagi sp na luchingba magi akan da police ki khupuna akoigi patrolling chappa adaga routine patrolling sida natana akoigi lakhipur dagi habidi kasar dagi jiri ta abudi lambi sida akoigi akan da mong dam phom da maroina akoigi chingnaba le phom singda akoigi irang thopo ya haibidi thajaba le phom singda akoigi sam police ki akan na command battalion sing yamna masing mong thomjalaga thamba aduga haiba singsi akoigi monitor tawna ba akoigi assam gi law and order puba igp na luchingba police ki maru mako ki ngamna su yam tan monitor tawga hojiksi assam de masigi ru pek mo ta de aduga assam de leiba akoigi maru na kasara leiba tongal furup sing ge mifom kai administration gi initiative makha da akoigi mifom pangthok laga kai administration na initiative ga mifom pangthok ba matung da akoigi kari makhala matagi akoigi propaganda nataga rumor be yaba rumor na maram mo ga communal class or ko yaba mata onen dana bagi akan ba muang de hojiksi akan ba chiting thawrang amagi makha da kasar si jiri de khangari ba kasar si lei ri ba tai adana maduna maram war kasar da kari makala matagi phage tangdu le ta ba phyo mata koi madugi mammi amane tabu ude koina jiri de je koi lakchari ba sida phage fuller tol dagi lakpa lambi sida koina kari makala matagi koi da adu ba tujum ba hawba gi wakata mata pokte maram de security kasar da phage kasar police administration na security yan matik chana pi bana maram war ga koi da madugi chinna ba mission pajamo ina koi da hawba ki tujum ba mata hawda bida yamna thumoi lumna lakpa ngamni masini ji kasar lokal security arrangement jiksi khoina mafom singthida hai ba phur bani de ta mafom sing ko irang holo ko ya ba ko chinna ba mafom singthida makhoina security si akan mong de chikin thawang lokal ga thamni aduga hujiksi khoigi ngasai panjagi ba river da khoigi patrolling ju gandra road patrolling makal gi khoigi routine patrolling sing si yam chikin na chathaba wasida natana mobile facebook whatsapp na ching messing si khoi kasar police ka khun ba tim mamana khoigi monitor tawi hai batare ayo makal mata gi khoigi social media gi khutang dabu oiro ma dabu oiro propaganda remotion do ko yaba madu tawi ga no haiduna su khoigi media gi thong da kasar gi sp na message speaker kari gumma da madu gi ba kasar da gi madu thingnabi da gi ma kudak to action logani khoi monitor tawri cyber crime gi akan ba tim mamana haiduna su phudo khiba lai aduna after all khoigi mapumda punna haijara ba da kasar da khoigi iran sigi ba mami ma ta de security gi bakan ma chikin tharang local khoigi kasar gi sp na magi media bite ma da phudo khiba khoi ta jawi adu de kari go ba any community ani gi marta any community gi mi mana su election no kari iran gi sagana mo hone ga madu kana karam community no kari no madu gi misam ni khai amata nai da bida ain ge ba chapta ba bogla khot kan hai ba hak pamagi aujela ma kan nyam da phudo khiba